Irang asina maram oiraga Meeyamna thengnariba khudong chadabasing asigi yenglaga lona thinkhraba lalhoulup Kangleipak Communist Party KCP PWG MC Unification na Meeyam Dagi Senkhai Thumkhai Touba Matam Kaktana Leple haina lalhoulup asigi PRO Chingkheinganba na khutyek piduna thadorakpa cherol amana hairi cherol asina hailup asina Senkhai Thumkhai Matam Kaktana Leple bagi warip asi lup asigi General Headquarter Politburo na laukhibani miyoi kharana lup asigi mingda sasinaba ming amadi letter head sizinaduna tongan ba company lengaki legislature contractor amadi businessmen sing yauna Meeyam Dagi Senkhai Thumkhai tawre haibagi chapchaba khudam thengnade asigumba thawong sing asida chenariba khudingmak lup asigi military council na thadorakpa amasung chairakpinaba General Headquarter Politburo na warep laure makhatana lup asigi ming sizinaraga Senkhai Thumkhai tawraklabadi lup asida pau piduna matam chana chairakpinaba honabada mateng pangbiu Irang asina maram oiraga lamdam asigi senmitlon amadi chawkhat thawrangi project sing thintha handuna achoba chaitheng ama piribani Irang thoklingai cherak asida lamdam asigi lifeline oiriba national highway singda toina ban blockade tawba asina su nongbada changdaba yadraba chakthong gas ching petrol diesel amadi kerosene chingba phangdabana ahenba awaba amu mayoknari masigi mathakta ichau amadi nonglei nungsit amaram oiraga lamdam asida ahenba chaitheng kaya amasu thengnaribani masida yawolup singna Meeyam Dagi Senkhai Thumkhai tawba haibasi Meeyam da ahenba chaitheng pibo oina thokani haibagi wakhalon aduna mangda thamlaga lup asina Meeyam Dagi Senkhai Thumkhai tawba Matam Kaktana Leple warep asi laukhibani haina su cherol sina makhatari